Ngashi Nungdang wairam phongkiba tongan-tonganba Manipuri sifongsingdagi amasum thokiba thawdok wathok-singdagi maru oibi i-pausing khongasaraga Manipur Top Channel gi maikeidagi miyamna thamjigi ahanbada miyoi aniga konana lotuna thamlamba ariba lising satpi Zalinot bundle kya fagatkre haiba pawma report tawri Thawbal District Police ki ASP Zogesandra Hawbijamna lusingba Thawbal Police amasum commando gi apunba khutpu amana Imphal East District ki manungsanba Kairau Wangkhem area dagi lupa lising satpi Zalinot lupa crore mariromgi bundle kya phangbaga loinana miyoi ani fagatkre Police dagi phangba pawgi matungina Kairau Wangkhem gi area da Zalinot puthokle haibigi sapsaba pawma phangbadagi Thawbal ASP Zogesandra Hawbijam masayauna Thawbal Police amasum commando gi khutpu amana Kairau Khumalokta thibuhumbagi thabak sathabada So lolaga lairamba khangpok sangama singnaningai oiba mawongda lairambadagi so hangdok handuna yenglubada khangpok sangaduda Zalinot kya lotuna thamlamba thengnaki khangpok sangadugi mapu ni haiba ngarian singkhong laikaidagi Sungkham Dewan Sayangkai apokpa Jogendro Buhangpang sathabada laikai dumaktadagi Singkham Surchandra kauba miyoy amaga packing amadi Biding tauminabagi thabak sathaminai haina phungdoki haidi Police na Surchandra apokpa Debensu fagatki amasum Zalinot singadu Kairaudagi Toni kauba misak amana mahaki Waithau Thiam Khunjawda leiba manaw nupa thokpa amagana puraklaga Dewan sinnaramani haiba khangmangamki Pharaba Zalinot singaduga loinana miyoy ani edu Irilbung Police Station sinakre hainasu pausna makhatana report tawri Atopa pawamana Thawbal District Hospital da lairabasing angang unaba ngamdabagi phibamda leire haiba pawamusu phongli Khangabok da leiriba Thawbal District Hospital asida angang unaba lakpada maram sadana paisa yamna tinghanbana lairabasingdi awabu oire haina The Social Welfare Organization gi Secretary L Basantana khuyek piduna thadorokpa serol amana phongdorakli serol aduna makha taraduna hai angang unadabadi yadabanina Pumnamak ngamnaba hotnabada kokto khuthamnare kanagumadi lanai layeng sangda paisa sangba manarabanina lanai da dum hotnare hiramasigi matangna organization asida complaint tawrakpadagi thigatsarubada lainga ki layeng sangasigi lairiba nurse amadi atai staff singasina angang unabada lupa lising manga dagi tara fawba makhoigi awai maloina laure amadi mathau taba Hidaktagi hena laihanba sidanatana staff singasigi asa athak kaya laihanbadanatana yumgi phawbu yauna laihanbagi report laire anga ama unana bohona badal lupa lising kun hena sanghale maramasina laingakna laita laira singi khudong sanaba thambiriba layeng sangasida lanai ge layeng sang oina onthoknaba hotnariba mara laibising thidokpidur matik sawa sairak pibiyo amadi layeng sangasi miyamgini Khanbiduna athuba matamda kanbina bokhona biyu haide henasu pausina su phongdorakli atopa pawama namu naha singbulana lamjing bigano mikhal gamari leinana mirep singna makhal makha kyagi mayai ka bachinjak sing pizaduna lamdam sigi miyam maru oina na sing makhoi gi oiza oithak kharagi damak tungi yumburel singbu natabat lambi de lamjing bidanaba amuko gi secretary general gi nauna thaupunaba Khankraba Norendro Thoksomna Manipur gi miyam na ngasi amuko gi lamjing makhada United Clubs Organization Bisnupur District na satharakpa lamyan bi irabo ningsing khubam loishinbegi pangthokiba social service ta saruk yaduna phongdokre haina supali atop pawamna yumthong khuding sampra pambi manga thaduna sampra policy haudokre haiba pawmusu phongli The Dynamic Warrior gi founder amadi Manipur People's Party gi Political Affairs ki General Secretary suoriba Konthaujam Kendra da mirep oina sem sariba oinam Golfrekna Konthaujam Kendra gi manungsanba Foijing singning de ngasi sampra lemon policy haudokre ngasi haudokiba lemon policy asigi ahauba numita oinam Golfrekna lusingduna Foijing singning gi yumthong sanirom da ahanba phase ki oina sampra manga yum da sangduna thaba haudoki thauram gamari leinana o Golfrekna haikibada policy asigi pandamdi yum khuding da sampra pambi tara thaduna amadi hinghanduna household economic sustainability ama purakna bohona bani sahi ahumari natragana manga gi matungdagi sampra pambi amagi mahina lupa kya phangma ngamlagani
Sampra tara hingalabadi yamlaba sinpham laktuna yum khudingda sel thungi phibam phagat hanma ngamgani asumna chinjak ta mipan tangdaba haibise yumthong khudingda chinjak makhal khudingi marang kaina puthoklaba matamda oithokani maramsina agri amadi horticulture gi lamda policy program kya semduna leba sipu wa tapadaba lamdam ama ohenanaba anabu policy kaya su haudokani haina su phungdokhi makasa tharak oina ngasi manipur gi covid-19 update myamna thamjaramge hauki bapung kun gi mari sida state sida miyoi positivity rate ngasi goina 6.8% laikre adu apun boina ngasi covid test tokiba miyoi masing sina lising ani ga sahum ga kunni haili bisigi manung sida miyoi sama ga yangkhai ga nipana covid-19 positive oi bithena ki duga miyoi amana covid-19 positive oi ba laikhidre haina report tawri covid-19 positive oi rakhraba miyoi sama ga yangkhai ga nipana sigi Vishnupurigi Nipan, Sandildagi Ani, Susampurigi Taragani Toy, Impal Eastagi, Kuntragamari, Impal Westagi, Humdraga Humdoi, Kaksingdagi Ani, Kamzongdagi Taret, Kangpokpidagi, Mari, Ferzol Mari, Senapati Ani, Technopaldagi Ama, Taubaldagi Ani, Ukuldagi Taret, Punamioi, Samaga Yangkai Nipan, no COVID-19 positive Webigi report Funkibani, Muyama Lakidabasina, Kamzongdagi Hanasu report Auri. Amasumaya video footage on the park road Marirongi Ogadaba, Zali note sing you any the gift for Kibiki Satamama, ma'am, giving the sea. Así su duplicación lo nevo. Otro un 합설을 지내자. 또 사이트 등등 사이트는 사. 저는 지금 시 그러세요. 여기 강음도 들어라. 강염도 친구가 돌아오고.